ꯑꯍꯥꯟꯕꯃꯛꯇꯗ pukeilangei ꯆꯦꯅꯦꯜꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯟꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯑꯁꯨꯝ ꯐꯨꯝꯂꯒ ꯊꯝꯕꯁꯤ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯩꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯁꯤ ꯃꯌꯥꯝꯗ ꯂꯤꯊꯣꯛꯂꯒ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯐꯒꯗ꯭ꯔꯥ ꯌꯦꯡꯖꯒꯦ ꯈꯟꯗꯨꯅ ꯂꯤꯖꯕꯅꯤ꯫ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯆꯩꯅꯥ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯖꯦ ꯆꯛꯆꯥ ꯂꯩꯇ ꯂꯥꯏꯔꯅ ꯄꯤꯛ ꯊꯜꯂꯕ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯇꯥꯔꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯀꯣꯏꯕ ꯂꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯗꯣ ꯉꯁꯤꯗꯤ ꯈꯥꯏꯕꯨꯡ ꯂꯣꯏꯅꯃꯛ ꯂꯩꯔꯦ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯕꯤꯀꯥꯁ ꯀꯧꯏ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ꯫ ꯃꯥꯅ ꯑꯍꯟꯅꯤ꯫ ꯃꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯉꯟꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯄꯥꯟꯈꯤ꯫ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤ꯫ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯈꯔ ꯇꯥ ꯈꯔ ꯇꯥꯗ ꯑꯗꯨꯃꯛ ꯇꯧꯔꯛꯈꯤ꯫ ꯆꯥꯅꯤꯡꯉꯒ ꯆꯥ, ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯅꯤꯡꯕ ꯀꯌꯥ ꯑꯃ ꯏꯅꯤꯡ ꯇꯧꯈꯤ꯫ ꯃꯁꯤꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯂꯤ ꯍꯥꯏꯕ ꯅꯠꯇꯦ, ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯧ ꯑꯗꯨꯕꯨꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯃꯇꯝꯗꯣ ꯑꯩ ꯗꯥ ꯕꯤꯀꯥꯁꯀ ꯈꯪꯅꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯏꯃꯥ ꯕꯕꯥꯅ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯑꯃ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ, ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯇꯥꯟꯖꯥꯗ ꯑꯩꯅ ꯍꯤꯡꯂꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯈꯟꯗꯅ ꯁꯤꯈ꯭ꯔꯁꯤꯔ ꯈꯟꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃ ꯌꯥꯎꯈꯤ꯫ ꯗꯥ ꯕꯤꯀꯥꯁꯅ ꯑꯩꯒꯤ ꯃꯤꯡꯁꯤ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯕꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯑꯋꯥꯕ ꯀꯌా ꯃꯍꯥꯛꯅ ꯀꯥꯎꯊꯣꯛꯄ ꯇꯝꯕꯤꯈꯤ꯫ ꯃꯥꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯅꯒ ꯃꯇꯦꯡ ꯇꯧꯔꯛꯄꯗꯣ ꯄꯩꯁꯥ ꯅꯨꯡꯁꯥ ꯌꯥꯝꯅ ꯄꯥꯏꯔꯒ ꯇꯧꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯗꯨꯒꯗꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯏꯔꯒ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯩꯅ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯌꯥꯝꯅ ꯄꯥꯝꯂꯨꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯀꯔꯤꯗ ꯊꯣꯏꯗꯣꯛꯅ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯃꯛ ꯋꯥꯅ ꯍꯣꯠꯅꯖꯕ ꯏꯃꯨꯡꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯁꯤꯗ ꯃꯉꯣꯟꯗꯁꯨ ꯑꯃꯨꯛ ꯌꯦꯠꯁꯤꯟꯕꯤꯔꯦ ꯈꯜꯂꯨꯕꯗ꯫ ꯗꯥ ꯕꯤꯀꯥꯁꯀ ꯎꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯏ꯫ ꯗꯗꯥꯅ, "ꯐꯖꯕꯤ, ꯅꯪꯁꯦ ꯆꯨꯝꯅ ꯐꯖꯕꯒ ꯅꯠꯇꯦꯗ꯫ ꯐꯖꯕ ꯃꯌꯥꯝꯁꯤꯗꯒꯤ ꯅꯪꯅ ꯄꯨꯡꯍꯦꯟ ꯍꯦꯟꯒꯩ ꯐꯖꯩ꯫ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯝꯖꯅꯐꯝ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯄꯨꯟꯁꯤꯗ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦꯅꯦ? ꯅꯤꯡꯉꯨꯕ ꯈꯨꯗꯤꯡ ꯊꯨꯡꯈ꯭ꯔꯕ ꯃꯤ ꯑꯃꯠꯇ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ?" ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯖꯥꯏꯗ ꯄꯥꯏꯔꯗꯨꯅ, "ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯀꯝꯗꯧꯅ ꯂꯩꯊꯣꯛꯀꯅꯤ? ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯅꯤ, ꯅꯪꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯩꯔꯤꯁꯤ." ꯋꯥꯍꯩꯁꯤ ꯃꯥꯅ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯅꯤ꯫ ꯑꯩ ꯃꯥꯒꯤ ꯋꯥꯍꯩꯁꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯩꯅ, "ꯗꯗꯥ, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯗꯗꯥꯒ ꯊꯦꯡꯅꯔꯕ ꯀꯥꯟ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯀꯌꯥ ꯑꯃ ꯂꯩꯍꯜꯂꯤ꯫ ꯗꯗꯥꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯑꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ, ꯊꯃꯣꯏꯅ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯅꯥꯛꯇ ꯑꯩ ꯑꯁꯨꯝ ꯂꯩꯖꯒꯦ." ꯑꯩꯁꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯗꯣꯏꯅꯤ ꯀꯥꯏꯅ ꯈꯟꯗꯨꯅ ꯃꯃꯣꯟꯀꯁꯨ ꯅꯣꯛꯆꯔꯤ꯫ ꯊꯋꯥꯏ ꯇꯥꯅ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡꯁꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩ꯫ ꯉꯟꯅꯗꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯏꯐꯝꯗ ꯊꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯇꯁꯦꯡꯅ ꯄꯪꯊꯈ꯭ꯔꯦ꯫ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯗꯥ ꯕꯤꯀꯥꯁꯅ,
ꯐꯖꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ. ꯃꯃꯥ ꯕꯕꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ. ꯏꯆꯟꯅꯨꯄꯤꯁꯨ ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅ ꯆꯥꯛꯈꯨꯝꯒꯤ ꯏꯃꯨꯡꯒꯤ ꯑꯃ ꯇꯧꯔꯛꯄꯗ ꯑꯩ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ. ꯁꯤꯈꯛꯀꯤ ꯊꯕꯛꯀꯤꯁꯤꯇꯪꯒꯤ ꯎꯔꯒ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦ. ꯅꯪꯕꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯅꯤꯡꯂꯤꯕ. ꯗꯗꯥꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ. ꯏꯕꯥꯅꯤ ꯃꯇꯝ ꯑꯃ ꯍꯥꯏꯅꯔꯒ ꯆꯦꯜꯂꯤ. ꯑꯩꯅ ꯆꯦꯟꯕ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯉꯤ. ꯑꯩ ꯏꯁꯥ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ. ꯉꯥꯏꯍꯥꯛꯇꯪ ꯅꯦꯅꯥ ꯇꯥꯅ ꯐꯝꯕ ꯐꯥꯎ ꯍꯦꯛ ꯁꯪꯗꯦ. ꯑꯃꯃꯨꯛ ꯇꯧ, ꯑꯃꯃꯨꯛ ꯇꯧ. ꯅꯨꯃꯤꯠꯇꯣ ꯗꯥꯕꯤꯀꯥꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯍꯟꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯀꯣꯏꯆꯠ ꯑꯗꯨꯝ ꯍꯦꯛ ꯆꯠꯂꯒ ꯂꯩ. ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯤꯗꯤ. ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯩꯔꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯂꯩ. ꯃꯆꯤꯟ ꯌꯥꯝꯅ ꯌꯥꯡꯉꯤ ꯅꯨꯄꯤ ꯃꯆꯥꯗꯣ. ꯑꯩꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯏꯅꯝꯃ, ꯗꯗꯥꯗꯣ ꯀꯩꯁꯨ ꯆꯦꯜꯂꯝꯃꯣꯏꯌꯦ." ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯀꯌꯥꯗꯤ ꯏꯀꯥꯏꯈ꯭ꯔꯦ. ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯂꯦ. ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯡꯇꯨꯝ ꯇꯨꯝꯈꯤꯗꯦ. ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇꯨꯗ ꯄꯨꯟꯅ ꯇꯥꯎꯊꯃꯤꯟꯅꯈꯤ. ꯑꯁꯥ ꯀꯌꯥꯒ ꯁꯥꯒꯠꯃꯤꯟꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯕꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯅꯛꯄ ꯃꯔꯤ ꯊꯝꯈꯤ. ꯊꯥ ꯈꯔ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ. ꯑꯩꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯗꯧꯔꯦ. ꯗꯣꯛꯇꯔꯗ ꯆꯦꯛꯑꯞ ꯆꯠꯂꯤ. ꯃꯇꯝꯁꯤꯗ ꯑꯩ ꯊꯥ 3 ꯃꯄꯨꯡ ꯐꯥꯔꯦ. ꯃꯥꯒ ꯑꯩꯒꯒꯤ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯈꯔ ꯂꯥꯞꯊꯣꯔꯛꯄꯒꯨꯝ. ꯑꯉꯥꯡ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯄꯥꯁꯤꯡꯁꯦ ꯃꯃꯤꯠ ꯉꯥꯎꯏ ꯍꯥꯏꯁꯤ ꯆꯨꯝꯗꯤ ꯆꯨꯝꯕ ꯖꯥꯠꯅꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯈꯔ ꯑꯗꯨꯃꯛ ꯂꯥꯛꯏ. ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯏ. ꯑꯗꯨ ꯈꯛꯇꯒꯤ ꯋꯥꯅꯤ. ꯑꯍꯣꯡꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯨꯕꯨꯅꯤ. ꯃꯑꯣꯡ ꯃꯇꯧꯗ ꯈꯤꯇꯪꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯇꯩꯒ ꯂꯣꯟꯗꯤꯟꯅꯕ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯩ ꯑꯗꯨꯃꯛ ꯂꯩꯈꯤ. ꯆꯤꯡꯅꯕ ꯌꯥꯕ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ. ꯃꯥꯒ ꯑꯩꯒ ꯇꯠꯇꯅ ꯈꯠꯅ ꯆꯩꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯇꯧꯏ. ꯑꯗꯨꯕꯨ ꯍꯦꯛꯇ ꯀꯧꯅ ꯉꯥꯡꯅꯗꯕ ꯇꯧꯕꯗꯤ ꯅꯠꯇꯦ. ꯑꯩꯁꯨ ꯊꯥꯕꯨꯝ ꯃꯁꯤꯡ ꯐꯥꯔꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ. ꯏꯆꯥ ꯐꯪꯖꯕꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯑꯇꯦꯟꯕ ꯃꯇꯝ ꯈꯔꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯨꯅ ꯃꯥꯒ ꯑꯩꯒꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ. ꯏꯅꯦꯝ ꯏꯀꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ. ꯁꯨꯕ ꯅꯣꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ. ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯊꯛꯇ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤ ꯌꯥꯝꯅꯁꯨ ꯄꯤꯛꯏ. ꯌꯨꯝꯗꯨꯒ ꯁꯨꯃꯥꯡ ꯃꯆꯥ ꯑꯃꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯣꯏꯔꯦ. ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯃꯅꯥ ꯃꯁꯤꯡꯒ ꯊꯥꯔꯒ ꯆꯥꯕ ꯊꯛꯄ ꯀꯣꯝꯅ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ. ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯆꯍꯤ 4 ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯟꯅ ꯂꯥꯏꯑꯣꯡ ꯈꯪꯗ ꯅꯥꯔꯛꯇꯨꯅ ꯌꯥꯝꯅ ꯋꯥꯈꯤꯕꯗꯣ. ꯈꯔ ꯑꯃꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯒꯤꯅꯤ ꯅꯥꯔꯛꯂꯤꯕꯁꯤ ꯍꯥꯏ. ꯁꯤ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ. ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ, ꯃꯄꯥꯟꯂꯣꯝꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯀꯌꯥꯃꯔꯨꯝ ꯑꯃ ꯍꯥꯏꯔꯛꯏ. ꯑꯗꯨꯕꯨ ꯏꯃꯨꯡꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯌꯨꯝꯗ ꯄꯨꯊꯔꯒ ꯑꯩꯅ ꯉꯝꯕ ꯈꯔ ꯑꯗꯨꯃꯛ ꯁꯨꯅꯣꯝꯗꯨꯅ ꯑꯗꯨꯃꯛ ꯇꯧꯈꯤ. ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯁꯤꯜꯂꯦ. ꯃꯌꯥꯝꯁꯤꯒꯤ ꯁꯦꯜ ꯊꯧꯖꯤꯜꯂꯛꯄꯅꯦ. ꯏꯃꯨꯡ ꯑꯗꯨꯗ ꯑꯀꯟꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ. ꯑꯩ ꯃꯄꯥꯟ ꯊꯣꯛꯅ ꯊꯕꯛ ꯁꯨꯕ ꯍꯧꯕ ꯇꯥꯈꯤ. ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯁꯤꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯂꯨꯄꯥ 150 ꯑꯣꯏꯔꯕꯁꯨ ꯐꯪꯅꯅꯕ ꯍꯥꯏꯗꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯄꯨꯔꯣꯏꯕ ꯂꯥꯏꯌꯦꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯀꯌా ꯑꯃ ꯁꯨꯕ ꯅꯣꯝꯕ ꯍꯧꯏ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯁꯨꯅꯣꯝꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯗꯨ ꯏꯁꯣꯔ ꯃꯥꯅꯁꯨ ꯎꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ.
ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯇꯤ ꯁꯣꯔꯥꯠꯅꯆꯤꯡꯕ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯁꯣꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥ ꯕꯕꯥꯅꯁꯨ ꯑꯩꯁꯤ ꯌꯨꯝꯗ ꯂꯩꯅꯅꯕ ꯀꯟꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕ ꯏꯅꯦꯝ ꯏꯀꯨꯕꯨ ꯀꯔꯝꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩ ꯏꯄꯥꯝꯗ ꯍꯟꯒꯅꯤ? ꯑꯩ ꯏꯄꯥꯝꯅ ꯍꯥꯏꯕꯗꯣ ꯌꯥꯈꯤꯗꯦ꯫ ꯏꯄꯥꯝꯗꯒꯤ ꯈꯔ ꯈꯔ ꯄꯤꯔꯛꯄ, ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯔ ꯈꯔ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯤꯒꯤ ꯍꯣꯇꯦꯜꯒꯤ ꯀꯣꯜꯂꯤꯛ ꯐꯦꯡꯕ, ꯁꯣꯔꯥꯠ ꯐꯤꯔꯣꯏꯒꯤ ꯂꯨꯈꯥ ꯈꯣꯝꯕ ꯐꯦꯡꯕ ꯆꯥꯝꯕ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ ꯏꯃꯥꯟꯅꯕꯤꯁꯤꯡ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯗꯅ ꯑꯩ ꯇꯧꯗꯕꯗꯤ ꯌꯥꯗ ꯃꯌꯥꯝ ꯑꯁꯤ ꯈꯪꯖꯤꯟꯗꯨꯅ ꯑꯩ ꯃꯥꯛꯁ ꯑꯃ ꯎꯞꯄꯒ ꯀꯣꯛ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯃꯤꯠ ꯃꯄꯥ ꯈꯛ ꯐꯥꯠꯂꯒ ꯑꯩ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯔꯛꯈꯤ꯫ ꯂꯨꯍꯣꯡ ꯄꯟꯊꯥ ꯂꯥꯛꯄꯗ ꯀꯌꯥ ꯑꯃ ꯁꯨꯕ ꯌꯥꯕ ꯊꯕꯛ, ꯀꯣꯜꯂꯤꯛ, ꯐꯤꯔꯣꯜ ꯑꯩ ꯃꯌꯥꯝ ꯑꯃ ꯆꯠꯂꯤ꯫ ꯃꯤꯅ ꯇꯔꯨ ꯇꯔꯨꯕ ꯐꯖꯕ ꯐꯤꯖꯣꯜ ꯀꯌꯥ ꯁꯦꯠ ꯆꯥꯔꯗꯨꯅ ꯂꯥꯛꯄꯁꯤꯡ ꯑꯗꯨ ꯎꯔꯒ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯁꯦꯠꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯁꯤꯒꯨꯝ ꯁꯦꯠ ꯆꯥꯔꯒ ꯆꯠꯂꯝꯂꯤꯕꯗꯅꯤꯀꯣ ꯈꯟꯕꯗ ꯑꯩ ꯃꯤꯠꯀꯤ ꯄꯤꯁꯦ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯑꯐꯕ ꯃꯄꯣꯛꯇꯤ ꯅꯠꯇ꯭ꯔꯕ ꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯊꯃꯣꯏꯗ ꯇꯠꯇꯅ ꯁꯣꯟꯖꯩ꯫ ꯃꯤꯅ ꯑꯔꯨ ꯑꯅꯥꯟ ꯁꯦꯠꯄ ꯆꯥꯕ ꯀꯌꯥ ꯑꯗꯨ ꯎꯔꯒ ꯑꯩꯁꯨ ꯁꯦꯠꯄ ꯆꯥꯕ ꯄꯥꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯣꯏꯕꯅ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯠꯇꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯕ ꯃꯄꯣꯛꯁꯤ ꯐꯖꯐꯝ ꯂꯩꯇꯦ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯊꯣꯛꯂꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯑꯃꯠꯇ ꯎꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯁꯦ ꯁꯤꯈ꯭ꯔ ꯁꯤꯔ ꯈꯜꯂꯛꯄ ꯌꯥꯎꯏ꯫ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯅꯣꯡꯃ ꯑꯃꯁꯨ ꯑꯩ ꯁꯤꯔꯨꯔꯒꯦ ꯈꯟꯗꯅ ꯊꯧꯔꯤ ꯄꯥꯏꯗꯨꯅ ꯊꯣꯛꯂꯤ꯫ ꯄꯤꯛꯂꯤꯕ ꯏꯆꯥꯒꯤ ꯀꯞꯂꯛꯄ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯩ ꯏꯆꯥꯒꯤ ꯈꯟꯕꯗ ꯃꯤꯠꯇ ꯄꯤ ꯇꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯣ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯏꯆꯥꯕꯨ ꯀꯣꯟꯗꯨꯅ ꯆꯦꯠꯅ ꯑꯩ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩ ꯏꯁꯥꯁꯦ ꯑꯀꯤꯕ ꯐꯥꯎꯏ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯑꯉꯥꯎꯕꯤꯒꯨꯝ ꯆꯣꯏꯔꯣꯜ ꯂꯣꯜꯂꯒ ꯆꯠꯄ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯄꯨꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥ ꯂꯥꯛꯄꯗ ꯃꯥꯏ ꯈꯨꯝꯂꯒ ꯃꯈꯣꯏꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯊꯃꯣꯏꯗ ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛ ꯐꯥꯎꯔꯤ꯫ ꯅꯣꯡꯃ ꯑꯃꯁꯨ ꯏꯆꯥꯅ ꯑꯆꯥꯄꯣꯠ ꯆꯥꯒꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯑꯃ ꯇꯧꯈꯤ꯫ ꯑꯩ ꯃꯇꯝꯗꯨ ꯈꯨꯠꯇ ꯇꯠꯈꯤ, ꯂꯨꯄꯥ ꯑꯃ ꯐꯥꯎ ꯄꯥꯏꯗ꯫ ꯑꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯥꯕꯨ ꯊꯦꯝꯃꯤ꯫ ꯌꯥꯃꯟꯗꯕꯅ ꯑꯩꯅ ꯃꯉꯣꯟꯗ ꯈꯔ ꯆꯩꯈꯤ꯫ ꯑꯩꯅ ꯌꯨꯝꯗ ꯊꯝꯂꯝꯂꯒ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩꯗ ꯃꯤꯒꯤ ꯗꯨꯀꯥꯟꯗꯨꯗꯒꯤ ꯑꯆꯥꯄꯣꯠ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯂꯛꯈꯤꯗꯦ꯫ ꯇꯧꯐꯝ ꯈꯪꯗꯅ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯗꯨꯗ ꯑꯩ ꯐꯨꯈꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ ꯃꯃꯥ ꯑꯩꯉꯣꯟꯗ ꯏꯆꯥ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯆꯦ ꯑꯃꯅ ꯁꯤꯟꯕꯤꯔꯛꯇꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯔꯦ꯫ ꯊꯥꯒꯤ ꯂꯨꯄꯥ 3,000 ꯐꯪꯉꯤ꯫ ꯑꯗꯨꯅ ꯁꯤꯟꯕꯗꯤ ꯀꯣꯟꯅꯗꯕꯅ ꯊꯕꯛ ꯃꯆꯥ ꯃꯆꯥ ꯅꯥꯀꯟꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩ ꯌꯥꯝꯅ ꯆꯠꯂꯤ꯫ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔꯗꯤ ꯃꯦꯟꯅꯕ ꯉꯝꯂꯦ꯫ ꯑꯩꯁꯨ ꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯊꯣꯛꯂꯛꯄ ꯑꯁꯤꯅ ꯈꯔꯗꯤ ꯁꯥꯐꯔꯦ꯫ ꯗꯨꯀꯥꯟ ꯆꯠꯄ ꯑꯣꯏꯕꯅꯈꯔ ꯇꯔꯨ ꯇꯅꯥꯟꯅ ꯆꯠꯄ ꯍꯧꯏ꯫ ꯏꯁꯥꯁꯨ ꯅꯍꯥ ꯑꯣꯏꯕꯅ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯆꯪꯏ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯑꯩ ꯃꯌꯥꯝ ꯑꯗꯨ ꯅꯥꯊꯩꯕ ꯉꯝꯅꯕ ꯍꯣꯠꯅꯩ꯫ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ?
ꯑꯩꯅ ꯄꯠꯇꯠꯅ ꯑꯌꯨꯛ ꯆꯔꯥ ꯑꯃ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯃꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯈꯤꯗꯦ꯫ ꯑꯩꯅ ꯈꯔ ꯁꯥꯐꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯕꯣꯏ꯫ ꯑꯩꯅ ꯈꯪꯉꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯆꯞ ꯆꯥꯅ ꯎꯏ꯫ ꯄꯨꯝꯅꯃꯛ ꯇꯧꯁꯤꯟꯅꯕꯅꯤ, ꯑꯣꯏꯗ ꯄꯥꯗ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃ ꯑꯃꯁꯨ ꯑꯩꯅ ꯕꯖꯥꯔꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯃꯌꯥ ꯑꯗꯨꯗ ꯂꯦꯞꯂꯒ ꯁꯨꯝ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯃꯇꯥꯏꯔꯣꯝꯗ ꯂꯦꯞꯂꯒ ꯂꯩꯕꯗꯣ ꯑꯩꯅꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨꯁꯨ ꯑꯗꯨꯃꯛ ꯐꯖꯩ, ꯃꯤ ꯋꯥꯡ ꯆꯥꯎꯔꯒ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯀꯔꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗꯒꯤ ꯁꯨꯡꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯏꯆꯝ ꯆꯝꯅ ꯀꯔꯤꯁꯨ ꯐꯠꯇꯕ ꯃꯑꯣꯡ ꯎꯠꯇ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯨꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯈꯔ ꯁꯥꯟꯅꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯏꯕꯥꯅꯤꯅ ꯈꯪꯅꯈꯤꯕꯁꯨ꯫ ꯃꯇꯝꯗꯣ ꯑꯩ ꯆꯍꯤ 19 ꯁꯨꯔꯦ꯫ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯩꯅꯗꯤ ꯑꯗꯨꯝ ꯄꯣꯛꯈꯤ, ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯗ꯭ꯔꯥ ꯈꯟꯕꯅ꯫ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯕꯒꯨꯝꯁꯨ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯆꯤꯡꯅꯩ꯫ ꯃꯥꯒ ꯑꯩꯒ ꯇꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯀꯔꯤꯁꯨ ꯑꯩꯁꯨ ꯈꯜꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯍꯥꯛꯁꯨ ꯗꯨꯀꯥꯟ ꯐꯝꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯏꯅꯔꯛꯇꯅꯕ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤ, ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ ꯃꯥꯅꯗꯤ꯫ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯁꯨꯝ ꯇꯧꯔꯛꯈꯤ꯫ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨꯅ ꯆꯣꯛꯊꯔꯨꯔꯕ ꯍꯛꯆꯥꯡꯁꯦ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯊꯧꯅꯥ ꯑꯃꯗꯤ ꯍꯥꯞꯄꯤꯕꯒꯨꯝ ꯑꯩ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯄꯥꯗꯣ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯍꯣꯠꯅꯕꯤꯔꯤꯕ ꯑꯗꯨꯅ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯕꯗꯤ ꯐꯪꯖꯔꯦ꯫ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯑꯗꯨꯃꯛ ꯈꯪꯉꯤ꯫ ꯃꯤꯑꯣꯏꯕꯅꯤ, ꯃꯤ ꯑꯃꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯑꯃꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗꯒꯤ ꯅꯥꯊꯩꯅꯕꯗꯤ ꯍꯣꯠꯅꯩ꯫ ꯀꯔꯣꯝꯗꯒꯤꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗꯦ, ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯔꯛꯏ꯫ ꯃꯥꯒ ꯊꯦꯡꯅꯖꯕ, ꯈꯪꯅꯖꯕ ꯑꯁꯤꯅ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨ ꯍꯨꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯂꯨꯕ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ, ꯑꯣꯏꯔꯣꯏꯗꯧꯕ ꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯑꯃꯨꯛ ꯍꯟꯅ ꯄꯥꯜꯂꯣꯏ꯫ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯗꯅ ꯑꯍꯦꯟꯕ ꯋꯥꯈꯜ, ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗ ꯑꯩ ꯂꯩꯔꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩ ꯍꯤꯡꯒꯅꯤ ꯈꯜꯂꯤ꯫ ꯍꯤꯡꯁꯨ ꯍꯤꯡꯈꯤꯒꯅꯤ ꯏꯆꯥꯒꯤꯗꯃꯛꯇ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕꯗ ꯃꯑꯣꯡꯁꯦ ꯇꯣꯉꯥꯜꯂꯤ꯫ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯑꯃ, ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯅ ꯑꯃ꯫ ꯃꯤꯅꯤ ꯍꯥꯏꯔꯒꯁꯨ ꯈꯦꯠꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯅꯔꯤ꯫ ꯃꯥꯒꯤ ꯁꯤꯟꯐꯝꯅ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯀꯟꯅ ꯁꯨ-ꯅꯣꯝꯗꯨꯅ ꯍꯤꯡꯅꯔꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯃꯁꯥꯒꯤ ꯐꯨꯔꯤꯠꯀꯥꯎ ꯄꯤꯛ ꯊꯜꯂꯕ ꯐꯥꯎꯕ ꯑꯄꯦꯟꯕ ꯄꯣꯛꯇ꯭ꯔꯤ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯁꯣꯟꯊꯅ ꯂꯩꯔꯤꯕꯁꯤꯡꯕꯨꯁꯨ ꯊꯧꯅꯥ ꯍꯟꯕꯤꯒꯅꯨ꯫ ꯍꯣꯠꯅꯕꯕꯨ ꯀꯜꯂꯕꯗꯤ ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫